ngasi numida waram phone ki batongan tongan ba Manipuri sifong sing amasung thoki ba thodo wa thok sing dagi maroi bi ipau sing miyam da thamjigi hanbada kangla pau dagi lokusraga suspended animation natragana PR thamlakpada akai balaite dubu apun ba saktam di solak pa yaroi nando amuko gi president Fairoza nando luwang haikhre status the suspended animation natragana president rule thamlakpada akai ba mata laite dubu Manipur gi apun ba saktam dadi matuna ma solak pa yaroi wafam masing asi all Manipur United Clubs Organization amuko gi kuntragani thuirak subama po unumit ka mari leinana kwa kaithal akam laikai da pangtokpa thauram da makna paumi sing da phongdok kibani thauram adu ga mari leinana nando luwang na hai matam gi oina leirakhiba government of India na Manipur muthana bigi damak makhal makha kya gi lalong sing leptana satharakli lalong sing adu gi manungda lamdam asida khunda minari ba phur masial amadi khulai pai ba lahulup sing gi marakta khaibung tan hali masida sunatana sapmanaba political party amagi legislature sing phawba khaibung tan handuna Manipur sing muthanaba sentana honari masipunama lamdam asigi miyamna mayek sengna khanglaba ngaktani Manipur khundari yellow missing asi maring jel khaba masum mina laksaba yadabigi asauba ihul lei habisi sentana khangi karigumba yellow missing asi amatu oina punsin krabadi center gi apamba si phanglaroi khanbadi state asida phataba masum aronba lalong kya sathabani hauja hujik sulengak pari political party ki legislature singi marakta khaibung ta na halaga thamli thawong asu center na tawge yaw tawbani nyak leitana lengak pari political party ki legislature sing tungan kaubugi maram karigino lenga asiglu singba makhan bigi muhut sanaraga leiri status da suspended animation natragana president rule thamlakpa matamda kari su thoidokti amaramda anaubu lusingba makhalaga nauna lenga ama semlakpada amuko gi oinadi adumage tawbutabu Manipur gi apunba saktamnadi matuna ma solakpa yaro heba wapam asida miyam ga loina lepkani amaramda haujik thokliba irang asida tholakliba khulngak pasingi matakta sentana ekya pansinna phaba punbigi thabak sathaba yaroi khulngak pasing asi mi gi lamlaunaba loilam sandoknaba madi misam miyam gi mathata landana tholakibnati lal asi loidriba phaba khulngak pasingi khulai lokhatpa madi phaba punmana singba mata sathaba yaroi haina nandona makhatana section ba thamki amuko gi phiral singkhalaga hawdokiba thoram atu da poirei leimerol maira pai apunba Manipur gi president S. Memsa, Homi gi Secretary General Yazing BCC, All Manipur Women's Voluntary Association ki President Yung Khaibam Kunjarani, All Manipur Mitai Pangal Club Organization ki President Hayatur Rahaman Amadi, Kabui Mothers Association ki President Atongpi Kamaina, President Member Sing Oina Saruyaki, Thoramadu Tungan Furuki Natki, Madila Never Thorum Kias Pangtoki, Amarom Nana. Irang sina sitmilo na saitheng piring ede senkai tungkai sa tharakpadi ki business tawri bising na awaba mayuk na hale dabali Babina Group of Companies ki chairman amas managing director Dr. Thangjam Dabali Naikre lamda masjid thokli wirang sina lamda masjid ki sitmilo na sauna saitheng piring ai sera sida senkai tungkai ka he na sa tharakpa sina business tawjari bising na khamtheng na awaba mayuk na hale wapam asi reinvents Rice haiba theme na Manipur Technical University Department of Management sinduna Corporate Readers Conclave 4.0 ngasi North EOC da leiba Hotel Imphal gi sangai hol da pangthokiba thoram da magna phongdokibani magna makata khibada kumja English ngani ga taraga mapande gi hogduna COVID license maram oiduna sahi ani ro miyam kham thena wanaki adubo license asi hek loi khibaga hospitality healthcare sector amadi atai sector singda tamna khumang choksilakpa horaki Status is the G20 Summit, Duran Club Amadi, National Meeting Amadi, Miss India Young event Kya Pangtok to the Lam Koiba Kya Lak Horam Labani, Adobole activity. Kumza English Singaniga Kungo Humdo Gime Hum Digi Horakiba Laibak Irang Sinang City, Lalon Itika Marile Navatakumba Sitaraktuna, Mepum Kudimak Supam Nompam Kangan Awaba Kya Mayunari. Private sector industry kya mathok tobo lep khibedigi miyoi kya sintha lep khiduna setmilon da sauna saithing nanghali irang sina hospital sector da sauna saithing pibigi mathakta healthcare sector da phaw saithing asin nangni irang lairi haiduna aikoi honaba lepati yadi athubara waroi ama puraktuna mauksa gi punsida hanjilaktuna isterasi gi setmilon hena fogan hanba puna honamina saina makna phongdoki thawra mother care children's hospital and research center gi chairman amas managing director Dr. K.S. Ratan Kumar Amati Manipur Technical University gi registered Dr. Ramananda nomai kapam na thoram gi maruiba mithulen singoina saryaki
Amaromdana Assembly session Pamandana Thamba Hibis Center ki BJP Lengan Irang as Lucian Papam de Hibani Lokesor Hanagi Speaker or Congress MLATS Location Haikhre Taraganitu Submanipur Legislative Assembly Gitare Subo session Pamandana Heng Taraga Thamba Hibis House Manipur Thokli Birang as BJP ki Center Lengan Lucian Papam de Hibani Wapamasingasi MLA gi Babu Parata Lipu official quarter the Pangtok Papau Mipamada Man Fondokibani MLA na makataraduna May ahum digi hawkiba Manipur gi irang handaki taraganito suba Manipur Legislative Assembly gi tare subo session da khanaduna Manipur mahoksa gi ingta pa phiwam da laknaba khanagadaba sida session phamandaba haibisi Manipur gi miyam bu sentana kari su oina khande takone masi miyam gi oina lebuk thibani session asida irang asiga mari leinana Kanagadaba Laibaki Sako Taurang Furup Anigi Merkta Nungsinadana Laidibasing Kanagadaba the Su Pangtopangdrip Governor Kauraba Session Amabu no Makakta Ngairabamatamda Satnaba Yadri Session cancel Taure Habasidi Humanity Ground Adamake Governor Masana Tuklibu Order Amabu Null and Void Oide Habasidi India Yana Malem Gimapam Amatada Tokidribu Order Mani Lenga as the Yariba BJP Amadi at a partisan MLA Singyauna, MLA Nifuga Mari Bukari Sutobungamana Tambavisi, Central Lenga Kikarama Taxelno, Minister Resign Toukhi Numit Adumaktada, Anouba Makanduna, Assembly Mipam, Tarambay, Adubo, Anouba Lenga, CM Matam Lauduna, Towning Mataudun Labor Center Taxila City Tung Apavoy, BJP Amadi Masias Minari MLA Nifuga Marina, Nupaton, Assembly Mipam Pamnaba, Tabak the Bahapisu, Miam Gioina Labor Tivani. Manipur da PR natragana intimated suspension laklabadi Madugi Taudang House Lady Caretakers Minister Amadi, BJP gi MLA Masumakogi Saminariba Singapore. Samit Patra na Manipur Lak Libasi, Manipur Tuguana Lak Libra Natragana, Manipur Kandanaba Lak Libra, Hibasu, Kangmamdre. Manipur political Gisarang Nabasiki Matana Magna Namit Humni Suraba Pawa, Miam the Wahi Amata Haidabasi, Asumanati. Atubada, Center ki BJP Lengan Manipur Mapung Pabalenga Amatamduna, House ki Mipa Mapung Pana Satanaba, Tabuk Lakudavani Haikenasu, Pauks the Makatari. Amarondana. Manipur ki Chief Minister Khanbegi Laikhai Tadri Samit Patra na Governor Amadi MLA sing unakre. Nongthombam Beren Singana Manipur ki Chief Minister ki phamdagi resign tawkhraba matung state asida lengak pairiba BJP ki manungda political gwebastarang na bathokli basiga mari leinana yengsinba lakhiba BJP ki North East Incharge Samit Patra ngasi ayuk Rajbon Imphal laktuna Manipur ki Governor Ajay Kumar Balag unaduna wari sanakre. Samit Patra na ngasi ayuk pung tararom tarakpada Rajbon Imphal lakhiba ga loidana mahana Governor unaduna hauzik oiriba rajniti ki sarang na basigi matana wari sanaraba matung ayuk ki pung Minute Yankairam Tarakpada, Rajbon Impal gi Tolaki, Adobo Paumising na Hangbohang Sing Hangnaba Honabada Mahaki Wakumama Piram Dana Saki, Samit Patra Nangasi Governor Unaki Basi BJP ki leaders in Gimanuna Karigamba political go home Mama Lakpi Kudamamo Erambi Haina Tazanari, Amadi, Manangarang Hotel Impal BJP ki MLA Sungunaduna, House BJP Uina, Honglakliba leadership Anouba Amatam Kanabiki Torangasi. Arrive oidaba maramna kana kanabu Manipur gi Anouba Minister oina khangadagi haibigi samamnaba hausu pawbu lairi Samit Patra na ngarang unaduna wari sanakibisingi marakta MLA Sapam Ranjan K Bomsa Seknurul Hassan Sapam Kunja Kesora masum Minister TS Bishor Joki duga meeting adura maru oina Manipur santi karamna purakane habiram na mapungoina kanakiyari Kanglaipak Mairadi to perform acre Tarum the Taramba Poppy Pambising Yanatri. Manipur Lengan Lamdam City Maya Kap Nisasing Marupona Mutana Basangshilagli Draki Kongzangi Manungsan and Garang Kangpokui District New Kaitel Manmi Police Station Kwanba Koripok Beles Amadi Sihazang Beres Aniki Merk the labor Lam Ekar Tarum the Iron Yuwang Taramba Poppy Pambising Security Force Kambori Yantatuna Mangan Creati Amaramdana CM Resign Toukhi Maram na Manipur gi Sako Thorangi Thabak Thoram Sing Pekhat Payagadra Yaroidra Haiba Khangdre Arkimo Hauzu Weriba Lenga ki Piba Masiki Matana si Governor na Arepa Masoidana Kangalak Payai Se Minister Resign Toukhi Maram na Manipur gi Sako Thorangi Thabak Thoram Sing Pekhat Payagadra Yaroidra Haiba Khangdre Haina Sagolban Esigi MLA Arkimo na Fongdokre Wapam Masingasi Impal West District ki Ingudam Lairak Masinda Nauna Saba Maira Sang Sangabe Thoram Gamari Ledana Wangang Laduna MLA RK Imona Fungdokibani Thoram the social activist RK Meganamadi Sagolban SC ki Ward number 7 ki Councillor RK Sanaya Mana Akanaba Mitung Wena Sarugyaki
MLA RK Mona Makatarana Fondoki, Karigumba, Sender, Manipur, President Rule Tamlaka Tara, Sagolvan AC, the Makadi, Aduma, Sokotorang Tabaka Pakakani, Hausixu, ACSC Ahalaman Singatana, ACSC Tabak Toram Capacali, Sagolban AC, when MLA Hakshil Gitang Bang Semduna, Cancer Lina, Yauna Makal Kag, Anaba Muising the Shield Gimating Piri, Masidanatana. Accident of Pamadi Awa Tarab Imung Singus Tengbang Buluna, Yum Ningtina later by Imung Singi the Makta Yum Sabi Tabuk Pekaleki. Mana Makatan High, ACSC the Isingi Awab Lerambadu Housing, Sinkai Sing the Ising Singlakumaram Isingi Awaba Karamakadi Kokli. Atuba Matamda, overhead tang and Isana Batorang Tori, Masiloira with the Isingi Awaba later. Sagolban AC Manung the lady but Lambi Singsu, Pakto Honan of a Torang Taureki. Tauramaduga Mari Lendina social activist RK Megan Fongdokibada, Kunayasi the Nupi as a Woodhaudang Yam Sawi, Housing Lamdamasi the Oida clip of Piva machine of Maram Werga Equi Itanta Hingba Yari the Bamaram Equipun Amato in the Hingminasi Haikenasu, Pauks the Makatana Fondorakli. Makasa Tarakpona Pausal Pauxi to Papamana, Manipur da PR Lakani have a thajade MLA Karamsiam. Nongthomam Beren Singana Manipur Minister Pamdagi Resign Toukhi Matungana was Minister Amakhan Mangamdana Lady Bama, the House of Manipur political grave Sarana Lady Bamarasida, BJP MLA Karamsiam Namiamna Panari Manipura, Santana President Tamnakatra Happy Wapam Yavang Kidabaluina, House of Ori but Rasanti Sarana Vasi, Centrum State Key, BJP legislators in the Suedana, intervent Duna, resolved Tona Bohonagani Hina Fondokre. Wapamasi MLA Karam Siam na BJP Northeast in charge Hoidiva Summit Patra Unadringai, Mamang the Impal Hotel the Magna Palmising the Hangbu Wongi Pakumpira than a Fonto Kivani, Mang High is there the PR Tambaki Wapam Makangdi, BJP Gimanung the Tok Lipa political Gisarang Nabasi Central Leader Singa, Manipur legislator Singa Tanaraga Lucian Mangamganemati, Manipura constitutional crisis Lakloi Hanamana Fondoki, Ado House Gudi Miam Pau, Sumatanga solutions are Gamasumiampun and Wabdet Naminasi.